Welcome to the channel. Thank you for watching. Ngasi ki tarot sida February tha sida kari leike habdi yengminarasi mayam ge ko nahan ge budi pokpa numit ki matung ini yengmay do ngasi ge sidi card pick a card ko adugi matung ina tawrase group A, group B, group C option ta thamjara ge sigi matung ini yengminarasi makha ta boina somna personal link pambiragadi aigi phone number amasung Instagram gi link I description box the gilo bibiyagani. So, yang si option the picture age. Sida piriba option mari sigi manung sida ko. So nakandagi 1 dagi harni 1 2 3 the sina 4. So, phajana putning do laita raga khanbiro duka masa isa na khanjariba group sigi matungini yengminarasi ahanbada group A ki yengasi. So group A ki dele recent ki tha sida tha horok pasida 3 of cups ko thagi me chalakpada 3 of rods duga thagi loram da 10 of swords haina leireb ko group A da khanbiriba sing sigi ahan makta da leirisi tha horok pasida di enjoyment like ko nungaiba rauta ama phongdokpa in any aspect hai tarana thabe ingang da boy kira isung imanaba tinabada tabam tawbada success ki mami urakpagi yamna nungaiba mana asain tawbada mai pak oidore hana khandana nungaijaba du nungaiba phongdokpagi oirane bako tha sina me chanjalakpagi timing sida 3 of rods hana tare 3 of rods se planning gi card within have planning tawba habidi koina tha horpa sida tawge khali ba thabak natraga mai palak ko mami ura ibase sigi mai palai ba mami sigi matungina mai pak taw leraga di si tawge wari ni ko aina mai pak taw leraga di success finally phangakanda isi tawgani khotkani asa sagatlo ba haitare ne ko asa sagat pagi mami ne ba lairise ai na hangi ning ba thungauda basing natraga ina na hangai magi sim leninge sim tawgan thabak se phangakanda natraga leidana ko sigumba for example duna dugumba asa sagat pagi timing oidine ko thame ai chanjalak pasida si tawgena thawanki plan tawrubadina tabadu bu kok sida mioi ba hab ko banina mai pak tore habado hapetang mami phangakpada ai simai tawge hena asa hana sagalu bo adugumai mong sine place makhatana khoi ki piriba thagi lorakpagi sida ko 10 of sword card sida su mayam no ubire ko card sida tari se negative oina tare sidum ureba aduna first group ki singi sigi khaliba sigi card sibu choose tawriba mayam sigine tha horpada mami urambada false oibagi hai tare ne mai pakani na khanjarubada tha lorakpasididi mahi chara roi mai pa roi habagi paw ma lakpagi mong sida ko duduna yamna wakhal waba awaphamda taba adu awaphamak tadraga su hangi sagalu asa sing kai bagi nungai taba haibne bako duduna kai gumba handa ki thas da group A sing sina sima tawge khotke haidana business masam hoge khallo natraga keno ma invest tawge khallo main khalla kan sida simai so tena pani khoi nungai do no kholla dawni khalla kan da isa gi araiba invest tawna mani ko adubu wari ni paisa pusalaga khollaga loan lawthoga tumain paisa thada bagi simadi tawdabana phayena khali mai thibagi mami khara leibani na ko aduka yam kana risk achoba lawsandaba risk macha di life ni logadabani ko warini engonda lupa lising yangai lebidi lupa lising tram thada ge khalo yai kasu kaide dubu lising yangai lebidi lising yangai pura thada badi di risk achoba lobani dugumba achoba risk lobasi handa ki thasida tawbigano haina hairiba hanba group sing ji ko aduni leirise group A gi makhatana khoi group B gi mu parase so season group B gi oduni group B gi hanba leirisi the high priestess reverse the later upside down the tha horok pasida smai torni tha me ai sanjalak pasida na judgment reverse ta dugal tha loiram dai sida ace of rods sumna tare ba upright oina ko so tha horok pagi sida the high priestess na ona taina na ta bagi maram se akoi gi symbolize to pot se aruna thup leitaba haigani ko aruna thup leitaba di ain lotning mowa gumba leiraga su aina mayam da phongdongning ba sima tawba khotpa mayam da phongdongning da boiraga su somehow aina lotning pot se mayam mang da tholakpa loti lotning pot adini ko duduna
wakhal khara nuaitaba adugumba kharadi ui ado sigi lotliba hadi lotningiba pot lotningamiba potse phongdora'ise sigi maramsu adum lakaneba ko maram hadi sigi afaba advantages oiba ko somda group B singsida advantages oiba sigi potse phongdokhibadagi opportunity ama phajaba opportunity ama phangpa kholakpa adugumba mamisi ui ko tha horokpasida admana ikaiboy na nahangai haidokningamdaba ase mayam mangda thola'e haibadagi leirani thagi mayai chanjalakpasida khalubana aina phongdokningdaba wado phongdokhibadagi mayamna aingonda sum leidana fattaba mityeng natraga mana khanjari saisibu chanadi oiroi khotloi haibana chingba adugumba mongsida mina judgment tawrakadra hairaga haidi adugi opposite phangakpa ko reaction je mayamgi mityengda aduganda last ta thaloramdaisida ace of rods haibase something phajaba yamna successful ogadaba mai pakadaba magi beginning haibane ko February gi tha sigi loramdaisida dudana sigi matungina taribase horokpada phajaramdaba result phajadaba pot ama ai tungda engonda khwaidagi mangja boirakani sigi wase phongdogadi na khaluba potse sisina adugi opposite afaba oihalakpada opportunity phajama phangakpa natraga kanum hawdok amdai hai tarani starting of a good thing haiga tarani career da oigera love da oigera anything even student life kidasu aina simada interest lay khotle na khalegalase ado mayamdi haidokningdaba ima pagi asha thambana for example doctor engineer thame khalo isana pamjabni isi sepa pame khalo natraga lai yekpa pame painting arts lamda ko ado phongtokningamdabdo phongtorakhiba isana yaningdana isana phongdokpne tabako ko some reason amade phongdokreba ado adugi opposite ta mayamna thina ngam khotpa tawgadra ima baduna oina support tawsalak ibema ibungo adudi smai tawro kholo haibana chingba duna adugumbagi mawongje sidi just example ni ko simuk thokani haibane adubu si just example ni example jigi matungina simai thokpa yai handaki thasida duna horakpada kaigumbi kaibana nge natraga aina phongdokningda waje phongdokhre na khallaga wakhal nuaitabada adugi mohta sigi kaigumba sigi reading jauji yengbiba oiragadi sigi reading se ningsingbiu sisina afaba ma result soidana lakani haibdo khangbiu bako so group B gi soida loire next ta khoi group C gi mu yengasi so group C gi da hojik leirisi tha horakpasida ace of swords habse leire bako thagi mayai chanjalakpada 6 of rods atko tha loirakpasida 7 of rods leire group C khanbiriba singsina handaki thasida maybe isagi senthok lambi natraga kanoma new beginning ama hongninge hana khanba malebako si any hiramda apply tawba yani ko general reading na mimi situation digi makha pole dubu something new ama start tawingbagi phibam nebe ace of swords start tawe khanba natraga start tawre already handaki thase horokpasida thagi beginning sida ko thagi mayai chanjalakpasida leiji 6 of rods mai paklakpa haibneba mai pakpa finally mayam mangda aina tawriba potto mai pa haibado mayam mangda utpa haibneba langam phiran kai hainabado adunebako aduga last tha loirakpasida 7 of rods ado process sinida horakpagi new beginning ama leirako anoba kanoma start tawre sigi matungda tha mayai chanjalakpasida mai pa ain tawge khanbada tawba ngamme habdunebako sima aina dukanam sage natra sima tawge habdo ngammeba finally ado sigi matungda awaba kharadi tagani awaba khuta se karma khuta no habda sigi matungda amu hokotpa ngamdaba haitare hokotpa ngamdabagi awaba khuta nateba habdi just struggle khar lei haijaba yane struggle sigi matungda su successful oraga tholakani habneba mawong mandana 7 of rods se ko duduna handaki thasida group C gi leirisa ace of swords sina mai pakpa id any hauge khanbo ga chaujan biro ko group C gi leirisa mai pakani habedi tha mai chalak pum khangani ko result se mai phajani phajare dum khangane ba do dui matung struggle lapudi thausa ga no habedi na tabadu aduduna ninghan na ba oiba id wakhal handahanba aisi se oi dum struggle dum lae khole upai lete ai mai thiba phange habdi khanbi ganu mai thiba na te just marak ta mi oi bukhudi makse kenam taw khanbada ayera pan lakwa aktene dona si ayera pan sa masa mathanda dum magi
ꯁꯣꯂꯨꯁꯟ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯣꯠꯅꯕꯗ ꯂꯦꯞꯇ꯭ꯔ ꯂꯣꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯒ꯭ꯔꯨꯞ ꯁꯤꯒꯤꯁꯦ ꯑꯗꯨꯅꯤ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯗ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯂꯩꯔꯤꯁꯦ ꯊꯥ ꯍꯧꯔꯛꯄꯁꯤꯗ 9 of Pentacles ꯍꯥꯏꯕꯁꯦ ꯂꯩꯔꯅꯦꯕꯀꯣ ꯊꯥꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯅ 8 of Pentacles ꯑꯗꯨꯒ ꯊꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯏꯔꯝꯗꯥꯏ ꯁꯔꯨꯛ ꯁ꯭ꯋꯥꯏꯁꯤꯗꯅ 7 of Cups ꯔꯤꯚꯔꯁꯇ ꯇꯥꯔꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯁꯦ 9 of Cupsꯦ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯂꯩꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯑꯩ ꯁꯤꯃ ꯍꯧꯗꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨ ꯎꯗ꯭ꯔꯃꯛꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯟꯕꯗ ꯑꯩꯁꯦ ꯏꯊꯟꯇ ꯇꯥꯏꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯂꯣꯟꯂꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯗꯤꯄꯦꯟ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯗꯤꯄꯦꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯈꯛꯇꯅꯤ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯁꯦꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯐꯥꯎꯔꯛꯀꯅꯤ ꯀꯣ ꯍꯟꯗꯛꯀꯤ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯑꯗꯨꯒ ꯊꯥ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯩꯁꯤꯗꯀꯣ ꯏꯊꯟꯗ ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯅꯤ ꯀꯅꯥꯝꯇ ꯑꯇꯩꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯜꯂꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩ ꯑꯗꯨꯗꯤ ꯏꯁꯥꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯜꯂꯛꯀꯅꯤ ꯍꯣꯠꯁꯨ ꯍꯣꯠꯅꯔꯛꯀꯅꯤ ꯀꯣ ꯑꯗꯨ ꯃꯤꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯈꯣꯠꯅꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯁꯤꯁꯦ ꯍꯣꯠꯇꯤ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯗ ꯑꯗꯣ ꯍꯣꯠꯅꯔꯛꯑꯀꯥꯟꯗꯅꯦ ꯈꯪꯗꯦ ꯁꯣꯝꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯒꯤꯁꯤꯗꯅꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤꯗ ꯇꯥꯔꯤꯁꯦ ꯈꯔ ꯑꯋꯥꯐꯝ ꯈꯔ ꯇꯥꯕꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯂꯩꯔꯤꯕꯀꯣ ꯑꯋꯥꯐꯝ ꯇꯥꯕ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯗꯥꯎ ꯌꯥꯝ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯕ ꯍꯣꯠꯇꯤ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯃꯍꯩꯗꯨ ꯆꯥꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯥꯕ ꯐꯪꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯔꯇꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯔ ꯐꯪꯅꯕ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄ ꯑꯦꯠꯂꯤꯁ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯎꯗꯕ ꯀꯣ ꯑꯩꯅ ꯁꯤ ꯍꯣꯠꯅꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯑꯣꯞꯁꯟꯁꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯐꯪꯍꯟꯕꯤꯌꯨ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗꯁꯨ ꯃꯍꯩ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯔ ꯆꯥꯗꯕ ꯀꯣ ꯃꯍꯩ ꯆꯥꯐꯝ ꯆꯥꯒꯅꯤ ꯀꯥꯏꯅꯒ ꯍꯥꯏꯐꯦꯠ ꯑꯁꯥ ꯎꯖꯔꯨꯕ ꯄꯣꯠꯀꯗ ꯑꯝꯇ ꯐꯪꯗꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯍꯟꯗꯛ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅꯗꯤ ꯈꯟꯖꯟꯕꯤꯔꯨꯔꯅꯨ ꯑꯗꯨꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯅꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯗꯥꯎ ꯌꯦꯡꯉꯁꯤ ꯁꯤꯃ ꯇꯧꯒꯦꯅ ꯈꯜꯂꯀꯥꯟꯗ ꯍꯟꯗꯛꯇ ꯗꯥꯎ ꯌꯥꯗ꯭ꯔꯁꯨ ꯃꯊꯪꯗ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯀꯣ ꯁꯣ ꯒ꯭ꯔꯨꯞ ꯑꯦ ꯕꯤ ꯁꯤ ꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯆꯥꯅꯩ ꯈꯣꯠꯅꯩ ꯈꯟꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯗꯨꯒ ꯁꯤꯁꯤꯅ ꯖꯁ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯟꯗꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯤꯗꯤ ꯑꯩ ꯐꯖꯅ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯒꯠꯀꯦꯗꯤ ꯈꯜꯂꯤ ꯊꯥꯒꯠꯄ ꯉꯝꯕꯁꯨ ꯑꯣꯏꯁꯤ ꯑꯗꯨꯅꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯤ ꯌꯨ ꯅꯦꯛꯁ ꯇꯥꯏꯝ